Radio Loktaking asigi han batang ka ki thorum paring singni hojik thorum paring gi makha chathajarak padam sanduk chari I pauga mari lenina khangminasi thorum ngasigi I pauga mari lenina khangminasi thorum asigi damakta online ge soina lengsin biriba hoja Khogendra Kondram editor Sangai Express ahan bada ojabo ngasigi khangminasi thorum sigi maikei digi taram nok chari Loinina ngasigi thorum asibu saruk yabin basing na suai khoigi studio gi telephone number 8132880336 haribai khoigi studio gi telephone number asida dial to birak laga I paudium pam oiba wafam sing thambirak tuna ngasigi thorum asi saruk yabin na ba live streaming khuthang le ming tabiriba loinina radio gi khuthang da thorum sibu thoyong na tabiriba mayam pomna makki mafam da han boina thamjage loinina oi han boina public line ki telephone ama lokhat charage tumak hello good morning taram nok chari takpiu good morning madam ahan mamaktada local radio amadi takogi madam amasung yakoi sar anibu ikai khundabu uchari sar takpiu phone dogri basi taraktagi thongam na badip togji kerektagi na badip takpiu karamba I paudium pham ba pham kasi engsen biriba ojada thambiga doino haibiu ngasi ayuki pau gi akomba mamaida takogi border fencing khar gi matek ama yawgi bugi matangda haibiu ayangna India government amasung Manipur sarkar da wakat saba haiba tare masigi matang gi wafam ama aina haijanba adugi wafam da angka thamjage yada haibiu karamba ahamda akoigi mamangi sarkar gi matamda akoigi 10 kilometer kharamaga akoigi khadana lepkibaji matamduda akoigi Manipur gi lamji kilometer ama makai anigi changi thadu amaga hanjalaga akoigi Manipur omda khabagi matangda akoigi sarkar na matamduda sumpau da haibigi bada security gi kudong chaba lauraga sonda changjalaga khagi banena sayat na ba lengbudagi khaba ne iri wafam ama yawbigi ba madam takpio adugi matang da hujikina India government na fencing kharani haibigi da akogi hana khadri ngai mamang gi da akogi akang ahijinga survey tawbiraga khadi ga dori bra to tarigumba India government na tharaka dori ba ni jingida akogi Manipur di akang ahising club organization amasung akogi maru oina akogi energy parliament sapiri ba ningoina panjarabada akogi RK Sarjanjan masamak akogi Manipur di lamik tumiki maramda adai border issue gi matang ga yamna khanba mi amane na ju tajigi ba aduna masigi matang gida mapung oina yakoi Sarjanjan na daitology raga border issue gi matang khadi gi marchida hana masigi areta ama thambiraga khabi badu pamjebani adugi masigi matang gida yakoi lengsin biriba yakoi sar hoiji press ki thabak su tawbiri bani moine hena ju khangbironguni masigi matanga aigi tawhaninda kharaji yakoi sadagi karima wafam khara taba pamjaduna haijarapani asi matanda ayak nedamu thagat abuga loina na khamjare yam nangai zai thorum saru ya berpa oja ngasi ki tarim na khai gi pau de su hari bangam khai gi sambal khaba gi thabak se tawbada kana gumba kharana yamna thagat pirak pa harau ba phungdok piba kana gumba kharana yaning da bagi wafam ngasi gi pau che pathok pada ngasi gi tarim na khai gi pau de su yaubi ki aduna ta sengna masi chayet na ba ama lak tan na ba yamna munna kadai da gi kadai fawba chapcha na tawgadabanu haibaduma khangdok piraga matung darak pada yam tung koina chatna ba yaba mong amada tawbiraga di hena phagani haibagi wakhalon da su thambirakni ojagi oiba wakhalon kolon thambirakpagi matang seda ojagi ba mo kitang tajagi oja angbodo ise ise ne haibo ko dai tai sing di gipsing do border fencing to wena welcome ko da man azing ki patenti di suchine na tidegi yaning da phungdu adu wa le adu mandi
ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯍꯥꯏꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯨ ꯑꯩꯈꯣꯏ ꯃꯥꯡꯉꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯗ ꯁꯃꯤꯇꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯣꯏ ꯃꯥꯡꯉꯒ ꯇꯥꯕꯗꯤ ꯆꯨꯝꯕꯗꯤꯁꯨ ꯑꯗꯨꯕꯨ ꯅꯣꯡꯄꯩ ꯁꯝꯕꯜ ꯈꯥꯕ ꯍꯥꯏꯅ ꯈꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯅ ꯊꯥꯖꯕꯅꯤ 1643 kilometers साफ है तो यूनिवर्सिटी के अंदर कुछ चलेगा थोड़ा उपलब्ध हुआ कोई इंडिया में काजो इंडिया में लोग खा बताता है मालूम जो है नो मेंस इन द खाते दे आई सब खाते बता आई यूज खाते नहीं ये तो मैंने खा हुआ था आई खाते ला खा रहे हैं अपन अमले कोई सब खाता है खादी बस इन कोई सब करते मशीन डाल दी pension aigara community aigara amadi security pension aina tata bena hybrid positive dum the pension aigara mo ramatu pabani na boro testing aina ada sai kore ko community ya ta go yam chum to apon adu high height na jo kon tan da kaga ta bani akadro se ko yam jam pa kilometer da abi da pa budi और नदी थोपने वाले विषय है ना होने का नहीं थले तो संपूर्ण साइड जो मत की मुठान के सभी तो वो खुद जो नहीं जो अपने आई न खंबे में आया तो विषय आम विषय लेगा the illegal immigration तो ये समझ लीजिए इससे ये आएगा वो भी हम बता दो फिर कुछ करने की बता दो यार मणिपुर का नावल में इतना किलोमीटर में हम खाले कुन खतनी खतर 1 किलोमीटर ना नो हम जो तोनी है द स्टार्ट का गुंबा जब ले जाए याम तो किलोमीटर खा तो से आना भी जो खाया तो झामा हो है अदु खतनी जो सही दा लेरंबा आइना अखोई लम आंगी दी अखोई लम दम आहेना संगा सजलगा खाई गए वो दी होगी लेने बता दे आने इशू का मुख्य बनेना क्वेश्चन ये है का होता है मैं खले नहीं मान था जो नगाइजो समथंग टेलीफोन लोग चेगे हेलो हेलो कई खनजरी फोन तो गई राजस्थान दगी 6 PS तक पियो ऑनलाइन दे वीडियो जाबु सुई कई खनजरी बाबू को चरके थम्बियो कोई हौजिक थोइबा लानसी ओजा कोई कई हाइनी मखन मखन की लालोंग मवों मवों सिरिनगे ओजाना सु खंगबिरे पुखतनी पाउदी कोई स्कूल कुनगा मंगाबु CBSE दा एप्लीकेशन तौननबा NOC पिरंबा JDO अहुम मणिपुर गवर्नमेंट ने सस्पेंड तौखरबा मतुंग थबक्तगी कथखरबा मतुंगा मखोइना हौजिक फोंदोरपदा CSO अमदी MLA हथेंग न चेनाबा कन्न प्रेशर पिरकपदगी कोई तौरोइदबा थबक अमखक तौखरे ना मसाना मरान अमुक्सु सेंदोकरपगी वाफम अमखकसु लाइको एदैना हाइजनिबा पुखजनिबा वाफमदी तौरिबा लानजिदी BJP ना सानबा लीला अमखक लानने हाइबदी मसी अदुम चुममनी ना इदि नौजेबा अइगी ओइबा मोता करिगिनो हाइबदा मखोई तरा दुना सु अमुक्सु मेगी 35 दा सेपरेट एडमिनिस्ट्रेशन तानलगा अमुक्सु लाइबा अदुगा अमुक्सु मखन मखन की लालोंग दा सिगनरगा मखोइना तौरुमोंजिदा BJP ना दुम मखोइ तरा जसबोगदा कखतबा ngamde अदुगा कनो तो बसु ngamde हाइतारे अखोइगी इमागी मैरानागा जोजि असेंबली फंबियो अदुगा लौखतियो हाइबजे दुम तौदना लइबा अदुना मसिगी मतांगिदा JDO अहुम दुना फंगदोरैदो मखोइदुना लाले हायकपा सुमाइना तौग्रिबा थबकतु याब्रा हाइबसी अचो हंग खदलाइबा मखोइ मणिपुर की हजिर की तौरीबा मखोई हुंफुगी मरक्ता मखोई तराना तोंगाना तालैबा दाबी हाइता अदो मसिगी मतांग जेदा अखोइनासु कयामसु ओजावइनासु हाइबीदना लाइ अदुम उपायसे लैते हाइता अदो लानसे दम मोय मनुंग जेदा दम मेला दौना साना लैबई मोंग तौबसे याम नुवाइगदबा हाइता वाबना मिजम याम वाइ नोमा नोमगी सी हाइ खंजनिंगना ओजागी मोत खथंबी यम नुवाइसै तौरम सरु याबिरक ओजागी वाखलोन तामिना से दुदि थागचरिगो याम सुबि थले वाफदो ये डिप्टी इंस्पेक्टर ऑफ स्कूल लमा मोय उम तोगी बदु मसाना लाली अदि इंडिया रो खंग खंग तब प्रेशर की
including MLA Tarupani, akan magpasal pirap lagi mga tao ni at mo'y sikisa mo'y na pagluta da pagluta upang ito na adigi usually organization adigi student organization yung na pasal hanan sila padagi tawi ni hari na mo'y tawag tuma sa dalam dah pasti ari dalay dan stress of hana ba yang ganda mahirisi yang ganda aduh tahu thokti saya halali ithang yakham ya masumne hairiba ran but amma tawba ya di haidana jetyo oiba ani di di haidana haira phawda MLA sidna pressure kira namda to hiyona MLA ai ba thau action lokhan nai oi haidi amasmo wa khune to jo lokhan matu manipur government na digi leiriba sina sina dapat lakpo kawai dina mo tungan wa ko wa aso wadi mo yung matakdi action da ko ni di ko la ni so miyam na pena diso assembly mi kam magaw wala so khungdana wala so mo yung matakdi action la ko pa di am tiga ka wala khana di BJP gi MLA ta si BJP na asala ta i na kan na kan khara ga dum ayam lak na do hojiti mo na iba around the talks na say hadan na around the talk maya ba amatawre or Manipur-dagi the private interest na matan ba ito yung na punna mo itarang tan dito around ni mo na sakgo wasat Manipur pun bisa peninga na ba ilabak si integrity kahit na ba at kung mo daw gibo wasat tugi against ni hadan na mayam pinga ba may amatawre le ano ba yung kawudi asal lokot ang khai raga BJP Pastor Sadana, action local Nava, the Central Party in RDC, and Amaya High. To come there, but you better jam to Manalano, we public action local amateur later when it's the high BJP, the pressure period, and I'm going to put you over that way. The BJP Nesu, Nakara election Nama, Pangu Tara, the Manina. Thong to ma dakar and khalle adu highway bi dum hana bi wadi dum dali hajudi to am lo bok siang le khang wa ni moi che moi ji morality ni da amo yo de haji ma yang lo khang na ba ni asuna to ke action lo to de ko yang ha ko ni so ba da haida so dum tan kana da ni ha lo bi su ai kana da ba chu le asi ma tan ni ko de Tamoisha, a tablet of I don't yam or Nasi Yamin Nasi, which a tablet of the Brahago, Yam Yakana, Tamoisha, Tamoisha, Morita Moisha, Revolution, the Rito, Yam, Lokapan to Rodum Lokata, and I find something. Hello. Hello, good morning, madam. Good morning, Taram Nokcheri Takpio. Madam Konto Jirbe, I have Lamiton the Yunam Amusana. Langmaidong the Yumna Musana Takpio. Madam, Matingaski, yes, when a nation deriva, for getting them laba, was that for the boycott of from Jerry. Madam Latani more from the I'll say, Mati, Marima, Mamma, the union cannot budget for the cannot minister now for the I think it's a Magi with budget to my Amagi, Lautoki, but the case with Aduga. How's it with burning issue with Manipur Dana, Sentungi, Incapacity labor, Asitana, Sentungi, a case with Grand with Amata Lautopiram Daba. Masita, Union government, Manipur, Ying, but when music that is no. Mati, Asu Manipur, Diagi, station the Gidi, or I think you say crashes to about what burning issue with Manipur, the exhibition, the case, Grand Gumba, when a case Lautopita Bazi. Masi kari maram ki no ha ba hangje nei atu ani chubo wafam na akoi ki border fencing ati lauthop pi gre pa khara ni kholane na masi asum ba khongthang bi oi theng atu theng na atu laksani mo wafam bi masi border fencing ati ha ba da matam di chang ni hai atu nakal ani mangna athing ba pressure piri naga side gi enachala na atu ka mainly koi kuki dagi hai ba reaction jina ma pung ba reaction pirak ta gadi border fencing asida intervention khalai gadra haibagi matang ji case sagana photo kilo nolchari yam nungaizai thorum saruya birakpa ozagi wakhalon taminase dudiko thagachari thorum saruya birambagi damakta
नहान इंटरिम बजेट अमा पुथोखिबा मतमनिदा मनपुरगी स्पेशल पैकेज अमदी याउबिदे है याम तुम मधु तोआन तोआपा अखोई इकोनॉमिक्स ना तो मनपुरगी से खरीदी दिग्रे आदि तोगा तोगरे को तेगा नहान हम ले अदु मधुदी याउबा तोआन पाव अमा लेतबदी नते कोई मधु स्पेशल पैकेज मक्ति नते इलेक्शन ममांग दा कई बखरा मनपुरगी येगा इन गवर्नमेंट ना सेन थुंगी मतुंग खरा को पियतरा हाजबले हाइवा अपनी मधुगम मधुगे ने बातो बनी खंगे अमदी खाते खंगे अय मखले तो कदरा हाजि हाजबले हैना तो वाफम ममा अदुगी बबे तंसी वादो खाना हाजबले लई अदो अदि बबे तंसी जी अनमे हिंदबा मरु कुसी जो कम्युनिटी से अदुगी अदा कम्युनिटी से मरता दा कि मेंबर दिस मोली दिस अनि अपना ने अगले अदि हा इंटरनेशनल बोरो से खरो तो मांग दा तुम गांधी रंबा ब्रेक है बिदि तना तुम रंबा अदा हुसु मानी जे तुम फटिंग करबा की वुमेन जिंदा से लोग पता ले तो सो तुम फटे फटिंग करबा नि मासे तुम अगर बहुत कुछ नहीं अदम मददी अदम अच्छा पसंद तो वो तो नहीं जिदी है हमारे तो बड़ी नहीं इधर तो कंसीम से कहीं अब वो जिसको तो चम वाही मूवमेंट जिम्मेना ये तो तातो बावा स्लो गसिन तो वो याबा वो जितो आवाज वाला ले याबा तो गुंडा आई चल के तो खाली यंग दवा है ना तो आनो वानी यंग दवा दे तुम ले अगर हान लेरम फ्री को स्पीक तब खोटबी यारोदबना अदुगी हान खुदम चादो याम सोदना दम लेने खाले खुदम चादो लेरसु इलीगल इमिग्रेंट्स ना याम कन्ना हेंजला चंसलकपा पुलिस डेमोग्राफी दा इंडियाई डेमोग्राफी दा चावना अहोंग लाखपा मिजोरम से याम द्रबदा द नामादी चंसलक रिफ्यूजी रिलेशन दिफुगी माखती यांथेम लेरिबने अदुना सुबह पेंसिंग से बी अंगरतान ता माने बुरुसु दमा आमा लेरंगने मिसे ओय खंगबदसु बया आमा लेइखो अमनुंग साइते जो है कंग को लिसिंगनि कंसर्न को लेइ अदु अदुगी ओय खंगदे बया आमा लेइ खंगदबा मया आमा से पाइए लेइ मदुगी स्कूल में पदो दिन सोय स्कूल अदुना अदु हम या अदु लेचना ब जागा में ये दि 1643 किलोमीटर जे अलग में समन खान तो वो अमु तो होलो खाबो ngam मस्लिम तो असिन सागनी हैगा अदु जागा में पॉलिसी में और डिटरमिनेशन करता वाले अमन लेरे है वाफम भाव लेरबन अगुना इगुम वाले अमन लौरगा लेगे बसि बसि यानिंदा बदना मनी यानिंदा बदि मरी यंग रखबि थाई तुम लेने दिगा तो ए खाद नहीं है आई मसे ए पंजु कले खाबु सुंदर दे कले बदि खाय हाय ने सबसु अया है बदि मते तो वो सही दा तुम पासपोर्ट बिसांग से मते सम सके कहनो सिन तो वो दि यानी मधुगी पचास तमी हांग भी पतरा कुन्ना अभी जोना तुम पचंग संगम्बा अभी फिल्म यदि लेरो अदु हान ले फिल्म खुदों चाब लो का दे मी में आम संग लगा स्वाय दे ले चला से मशीन नंबर नंबर मोदना मधु थोई तो सी मतंग हिती का आइना नि वाफम ना मिनिस्टर यूनिवर्सिटी का संगे वाफम से पॉपुलेशन एक्सप्लोजन अमदी डेमोग्राफिक चेंज की मतंग छिदा अवांग वथाकी कमिटी ने शेम तांदा अमा थी जलगा दे कदम तगनी है वाफम ने दिगावगे दे मयाम ने पन पनदबा खंगा तो कोई तो ये याम मरु वाफम अमने ने आई कलेबा कोई मनिपुर डिस्ट्रिक्ट तक कोई अभियान के अरिबु पता ये सोचल है कि ये है साथे पिर हाइबगे हाजर कमिटी साउंड ले अदु या ना प्लेट बस का बाय तो कतो नो है दी मयाम इन ने बता बने ना ए नुआई तो खंचे हेलो गुड मॉर्निंग मैम गुड मॉर्निंग तराम नोचरी तापियो आई फोन तो जरी मैम पानी साको कुमान तामे अहम हमके मेमम द गेस विका को नोसरे में तापियो अरुणाचल प्रदेश की चीफ मिनिस्टर पेमा खंडूना ngakoi sambal khaba sigi matma achum khongthang ma si thagat len oraba
Prime Minister Modi Amisabu Hagat for Wapama Havashi Yaw Adu Luna Assamuna Su she Harvard she Asian Bakanoni Harva Wapama Yaure other Yaw Laksani Manipur Assam Adigi Arunatan Pradesh Harva is still a home city Saman Kabis the Makoi Yaning Bagedum Adu Nagaland di Akogi Nagaland go Melinting Asibuki Yai Hybrid City High the Moy Sansan Karana Masin Ampoi Saman Kabasi Makoi Yaning Habagumba Makoi the Pontopa Adigi Chief Minister Mizoram Laldu Homadi direct when it's a high other Masi Akogi Leribo Kukiga is Kaibung Tarana Bani Aduna Kaidu Param Akoi Su Making Masagam Myanmar the Amleadu Maitay na di nga sibog saman to Manipur na di saman kabog isay di yet pa di lagi laiba wapam di laiba mapam di sangay bulsing jiri irang sil laita handre haibani adu amana yamna luba amana audityo ako'y external affairs ministry ako'y Joy Shankar na haiba wapam mamkak pao kentang natasa wamkak na Myanmar da laiba India masagani si India Myanmar thaduk na ba haiba wakalo lamaka usitsilo haibi gumtaw machina laiba wapam sila di karigumba khare di manung da tawrokye haidana khanba wakalo lama khak laira haiba wakalo sila GSK mot kadikta phongdok piram Hojik su zaga hiram sega su mari leina ba wafam da ozana su thambi ki bade leire ozada kolana thambirak pagi matungina tentak na ozage ba supplement koi ki kolana thambirak pagi matungina kitang high views Really, man, my visit died. I saw some farm lay, Yamazaki lay. I don't see is on school degree Chule Vanina, someone how I am machinery, poison, dry, I say, I'm the product of to be. My community and the lady don't look for we are now. I didn't know I don't know the size of what my son out in Kadidum, Leheba, Madulay Hibernation, something called company, the same house of this Sunday, even a Karkara and a much over Kali here. However, we are all the books of Holy and 100 now it's in the Pana Amahaya Hayu Machine, Nasa or Yera, he will get a Naga or Yera, where is your be a top of the team you or you have a lead Pana Hazu Yara, Yaga, Teloga, Tension Borderama, then Mark, I don't know the video of Zimu, ado, now. Naga Hazu, okay, somebody was getting Hello. Hello. Good morning, Taram Nukchari Takpio. Good morning, madam. Contauzer by Salum from the Givirem Search and Reneda. Takpio. Madam, the all and guest week I Kundabusari. Takpio. Madam, Nimit Karnigi Mamang the More the labor to can't sing. Tong Londona Quay, that forcing the Ishing Yauna no with the Sanga the Batangai for the Polam Sing Piva or Hena, then open give volunteers, a village volunteer singer, I think but Tamsiba. Aduki Makata for the Koi Tapaki Mafam Sensu counter buffet, or any habit you walk from Camera to Pondopi. How do you power that then open volunteer singer? I said, forcing the port people, I think, but the local you walk from Handamogi, Copan, Handopo, you walk from Sitting as a day. Namikanigi Mamang da Koi. Kondong line with the labor, I are big camping and ising people that follow for the my telephone. Lamasoko, Kokila, was in a key net or the moment the threshold over you are from certain thing as a last from the houses, Makoigi lady, Kokizogi, MLA, Tara, a representative in the labor since you Aduga Koki organization body Kiama, I tell for so my lady, but I was in Karihani Harkana. Logi meaning the Karai Fagia, the Akoi hesitation that protest over
ꯀꯔꯥꯏ ꯐꯥꯎꯕ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯏꯅꯩ ꯏꯈꯟ ꯈꯟꯗꯕꯤꯗ ꯃꯈꯣꯏꯗ ꯂꯤꯃꯤꯇꯦꯁꯟ ꯂꯩꯇꯕ ꯍꯥꯏꯅꯤꯡꯉꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯨꯝ ꯊꯦꯡꯅꯖꯕ ꯁꯤꯐꯛꯇꯤ ꯍꯥꯏꯕ ꯌꯥꯕꯅꯤ ꯂꯣꯒꯤ ꯊꯣꯡꯗ ꯁꯤꯐꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯁꯟꯁꯤ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯌꯥꯎ ꯌꯥꯎꯗꯕꯗ ꯍꯦꯛ ꯃꯈꯣꯏꯅ ꯑꯅꯤꯡꯉꯩ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯁꯨꯝ ꯊꯦꯡꯅꯖꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯑꯦꯟ ꯒꯦꯁꯀꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯊꯝꯅꯤꯡꯕꯒꯦ ꯍꯥꯏꯕꯁꯦ ꯑꯣꯜ ꯑꯦꯟ ꯒꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯝꯕꯤꯅꯕ ꯅꯣꯡꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏ ꯇꯧꯔꯒꯦ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯔꯒꯦ ꯈꯠꯅꯕ ꯍꯧꯔꯒ ꯄꯪꯍꯥꯠꯇ ꯍꯥꯠꯅꯔꯒ ꯄꯪꯐꯨꯗ ꯐꯨꯅꯔꯒ ꯇꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯅ ꯎꯁꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯐꯥꯏꯅ ꯇꯥꯕꯁꯤꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯌꯥꯝꯕ ꯊꯕꯛ ꯂꯣꯏ ꯇꯧꯏ ꯂꯣꯗ ꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯃꯣꯏ ꯑꯃꯐꯥꯎ ꯂꯩꯇꯦ ꯂꯣꯒꯤ ꯄꯪꯊꯨꯡꯗ ꯊꯨꯒꯥꯏꯔꯒ ꯂꯣ ꯊꯨꯒꯥꯏꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯂꯧꯈꯠꯂꯛꯄꯗ ꯃꯔꯨꯞꯅꯤ ꯃꯣꯏꯅ ꯉꯥꯏꯔꯤ ꯀꯩꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯂꯧꯈꯠꯂꯛꯄꯗꯨꯅ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯪꯅ ꯈꯪꯅ ꯈꯪꯖꯤꯟꯅꯕꯤꯔ ꯀꯩꯅꯣ ꯇꯧꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯗꯕꯗꯤ ꯑꯗꯨꯝ ꯂꯩ ꯀꯩꯅꯣ ꯃꯔꯝ ꯑꯣꯏꯗꯅ ꯃꯤꯌꯥꯝ ꯍꯥꯏꯗꯅ ꯂꯥꯎꯔꯤꯕ ꯈꯣꯡꯉꯤꯕ ꯇꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯣꯝꯖꯤꯜꯂꯤꯕ ꯑꯗꯨ ꯇꯧꯔꯤꯕ ꯑꯗꯥ ꯇꯧꯔꯤꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯇꯔꯥ ꯇꯧꯕꯗꯧꯅ ꯂꯩꯍꯧꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯡꯈꯩ ꯋꯥꯔꯦꯞ ꯂꯧꯕ ꯑꯗꯨ ꯂꯧꯕ ꯃꯩꯇꯩ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯕ ꯈꯤꯇꯪ ꯌꯥꯗꯕꯗꯤ ꯂꯩ ꯃꯣꯏꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯂꯣꯏ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯋꯦꯅ ꯑꯩꯈꯣꯏꯅ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯂꯣꯏ ꯇꯧꯕ ꯌꯥꯗꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯣꯅ ꯍꯦꯛ ꯌꯥꯗꯕ ꯂꯣꯏ ꯇꯧꯔꯀꯥꯟꯁꯤꯗ ꯑꯅꯤ ꯑꯁꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯁꯤ ꯄꯨꯔꯥ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯜꯂꯒꯦ ꯇꯣꯈꯥꯏ ꯇꯥꯔꯒ ꯁꯤꯟꯕꯁꯤꯗ ꯃꯣꯏꯒꯤꯗꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯂꯣꯏꯅꯃꯛ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯕꯒꯤ ꯉꯝꯖ ꯂꯩ ꯑꯗꯨꯅ ꯑꯁꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗꯨ ꯆꯨꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣ ꯍꯥꯏꯕꯁꯤ ꯃꯣꯏꯗꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯈꯪꯅ ꯈꯪꯅ ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ ꯇꯧꯒꯦꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯍꯦꯛ ꯄꯨꯟꯕ ꯌꯥꯗꯒꯨꯝ ꯇꯧꯕ ꯁꯣꯝꯗꯗꯤ ꯄꯦꯟꯗꯕꯅ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯗꯕ ꯃꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯃꯤ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯔꯣꯏ ꯀꯥꯏ ꯍꯦꯛꯇ ꯍꯥꯏꯕꯒꯨꯝꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯒꯤ ꯅꯍꯥꯟꯃꯛꯇꯗ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯂꯩꯃꯈꯣꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯗꯨꯗ ꯄꯦꯠ ꯊꯥꯗꯔꯛꯄꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯕꯗꯗꯤ ꯌꯥꯝ ꯋꯥꯔꯕ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯇꯨ ꯁ꯭ꯇꯦꯠꯇꯒꯤ ꯇꯧꯕ ꯌꯥꯕꯁꯨ ꯑꯗꯨꯝ ꯇꯧꯕ ꯁꯦꯟꯇꯔꯗꯒꯤ ꯆꯠꯂꯛꯄꯗꯣ ꯑꯗꯨꯅꯤ ꯃꯤꯌꯥꯝꯅ ꯉꯥꯏꯅꯔꯤꯁꯤ ꯉꯥꯏꯅꯕꯒꯤ ꯊꯥ ꯃꯥꯄꯟꯅꯦꯅ ꯇꯔꯥ ꯆꯪꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯀꯩꯅꯣ ꯈꯔꯗꯤ ꯇꯧꯕ ꯑꯗꯨꯝ ꯅꯠꯇ꯭ꯔꯗꯤ ꯃꯤꯌꯥꯝꯁꯦ ꯄꯦꯟꯗꯕ ꯍꯥꯏꯗꯤ ꯂꯣꯏꯔꯕꯅꯤ ꯄꯦꯟꯗꯕꯅ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯁꯨ ꯈꯥꯡꯗꯅ ꯃꯤꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕꯕꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯁꯨꯝ ꯀꯥꯏꯍꯟꯕꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯤꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯇꯦꯁ ꯇꯧꯕ ꯃꯑꯣꯡꯗ ꯐꯕ ꯍꯦꯟꯅ ꯐꯠꯇꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯩꯉꯥꯛꯅ ꯈꯪꯖꯦ ꯂꯩꯉꯥꯛ ꯍꯥꯏꯁꯦ ꯑꯣꯖꯥ ꯑꯗꯨꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯖꯔꯤꯕ ꯐꯣꯔꯁꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯌꯥꯝ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯥꯎꯕ ꯐꯪꯗꯗꯅ ꯃꯗꯨꯗꯒꯤ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯐꯥꯎ ꯀꯜꯂꯒ ꯁꯤꯖꯤꯟꯅꯩ ꯀꯥꯏꯅ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯗꯅ ꯄꯣꯠ ꯆꯩ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯗꯕꯒꯤ ꯂꯩꯕ ꯐꯪꯗꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯗ ꯃꯈꯣꯏꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯁꯣꯟꯊꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯣꯖꯥꯅꯁꯨꯕꯨꯗꯤ ꯍꯥꯏꯕꯤꯔꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯕꯤꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯗꯦꯠ 3ꯗꯒꯤ ꯇꯧꯈꯤꯕꯅꯤ ꯉꯁꯤ ꯗꯦꯠ 8 ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯥꯡꯕꯨꯗꯤ ꯃꯌꯥꯝ ꯄꯥꯏꯈꯠꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯂꯩꯉꯥꯛꯁꯤ ꯌꯥꯝꯅ ꯁꯣꯜꯂꯕ꯭ꯔꯥ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯁꯨ ꯁꯤ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡꯁꯤ ꯎꯗꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯅꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯁꯤ ꯌꯥꯝꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯖꯥꯅꯁꯨ ꯄꯟꯕꯨꯗꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯇꯦꯟꯇꯛꯄ ꯃꯣꯠ ꯈꯤꯇꯪꯒ ꯇꯥꯖꯧꯒꯦ ꯑꯣꯖꯥ
스마트 하이버들은 그때디 너무 하이버 하자 싱보 이렇게 합니다. 뭔가 그래서 와가 되는 거 그냥 그거는 오늘이 앞으로 있어서지 오늘이 하나 한번 합니다. 하이버 그뭐 이거는 하이버 그걸로 하자 그 모두 아무 안 되고 오늘 바이크 가는 하이버 어디 모두 감기 생기 그리고 만약 하이버 아무튼 하자 오늘 뭐 그냥 미치게 되는데 양은 뭐는 야도 더더욱 더 피곤을 느끼는 거 감기 늘려 좋은 것도 없고 양 좀 아니고 그다음 그래서 또 아주 손가락으로 선물이 야더버리라 그래서 다는 되는 마트로가 하자 matang telephone lakot check hello hello lemchenbiba anchor bu thagacharia aduga lemchenbiba sara ni so koramjari takpi hoi ado aina kachaning basi ngasigi khabarda privilege committee gi mitham chayolam gi manungda pangthoragani haina thajaba pirakre haibesida privilege ki ethics committee gi mitham matang yumcha kaisa haribase takpi komida tazari haibiyo aw machi sumjai thok tan lega ta chumali adu sigi mahta koi gi assembly ni thamma ma kauraga leti da madun hena phagada haina khanje machi da sa lemse biga sa gi mo am ta ta je isagi ming lepham sung tang haibiramune ai ji khorai thangjam le kai de di kunji bi hari sharama ko kurai thangjam le kai di kunji bi sam yam nongai jit thorum saru ya birakpa ozagi wakhalon tamina se ko dude thagche privilege committee ka assembly family ani so an to assembly family secretary na wale to kanda babadu san da bani ami ni family jo ani da ni azon to ko ra adum porong to gi ko ta dinga kedua adum wale ta kanda ya ya privilege committee ni assembly ki speaker my school to go ani ko pan wale you know ji ha de Terus kalau begini, anda ni jangan tahu ni, ini yang terus sudah buat apa dia mungkin kalau ada mana, mesti jah, lakukan kau member ni, anda semua bela ada begini, itu pakok sekali, jika jam MLA, itu begini na, bukan je, tapi tidur lah, ya, cuma wajib kalau kita bahas itu soalnya, bukan ini lagi sama lagi, cepat, ini ni lalu wajib lakukan. Nah, assembly di Canada, ini orang kan Canada itu begini, jadi kan tuan hal, nah begitu dia dengan, itu betul, yang menunggu, ini harus ada kalau dia ada nak begitu na, ini apa proses apa ada di, nama begini yang segi makap le, hello good morning taram nokchuri Ngayon lagi samu kau. Mayang Imphal dagi samu takpiyo. Mera made des no kan le wari amani ka ta thaka je na to. Takpiyo. Manipur he shoki mante ki ware me te yi ko Manipur ke priti na mare da mathau to na le ri jing gi pura tingyan na iking phangi pura tingyan na ta pham da phong khang da na shoki mante ware lo masih seli besi kanana no habada koi kuki MLA tara ji lila ne ba moin mataran sara lila ne ba takpiyo masih da tampak le ba suyang ko ba MLA jingina assembly so ko won je kuki gingi MLA tara ji ki dena tauri bara karino si so ina khangjen nin ba Apa itu panduan medana? Takpiyo. Ada, mana di tinggi apa ke kota tinggi apa kota tinggi apa je lagi yang di tarik ni pan tarik ni ni na thada lagi na. Ki kota assembly kau deh hari khana baya apa khana badu khana bidi hai ba. Kalau guys lagi
ꯇꯥꯖꯅꯤꯡꯉꯦ ꯑꯩ ꯍꯩꯕ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦꯗ ꯌꯥꯗꯦ ꯍꯣꯏ ꯑꯗꯣ ꯊꯝꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯇꯁꯨ ꯃꯃꯥꯡꯗ ꯑꯣꯖꯥꯒꯁꯨ ꯈꯟꯅꯖꯈꯤꯕ ꯋꯥꯐꯝꯗꯨꯒꯗꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯞ ꯃꯥꯟꯅꯕ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯀꯅꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯈꯤꯕꯗ ꯑꯗꯨꯃꯛꯇꯤ ꯌꯥꯎꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯈꯟꯖꯩ ꯑꯣꯖꯥ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯇꯧꯅꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯔꯥꯅ ꯗꯥꯏꯔꯦꯛ ꯂꯧꯕ ꯉꯝꯃꯒ ꯀꯔꯤ ꯀꯔꯤ ꯗꯥꯏꯔꯦꯛ ꯂꯧꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯑꯦꯛꯖꯦꯛꯇ ꯑꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯤ ꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒ ꯋꯥꯔꯦꯞ ꯑꯃ ꯇꯧꯕ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯗꯥꯏꯔꯦꯛ ꯂꯧꯕ ꯂꯩ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯂꯧꯕ ꯊꯥꯛꯄ ꯂꯩ ꯃꯗꯨ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯕꯣꯗꯤ ꯇꯧꯔꯤꯕ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯕꯣꯗꯤ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯦꯞ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯧꯕ ꯉꯝꯕ ꯕꯣꯗꯤꯁꯤꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯊꯕꯛ ꯑꯃ ꯂꯧꯕ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯇꯧꯕꯁꯨ ꯆꯨꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯚꯤꯂꯦꯖ ꯀꯃꯤꯇꯤꯒꯤ ꯀꯩꯁꯨ ꯇꯧꯕ ꯃꯤꯐꯝ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯇꯔꯥꯏꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯌꯥꯝ ꯈꯟꯅꯕ ꯂꯩ ꯄ꯭ꯔꯤꯚꯤꯂꯦꯖ ꯀꯃꯤꯇꯤꯅ ꯋꯥꯔꯦꯞ ꯌꯥꯝ ꯂꯧꯕ ꯂꯧꯕ ꯉꯝꯒꯅꯤ ꯃꯣꯏ ꯍꯥꯏꯕꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯐꯝꯕ ꯀꯥꯟꯗ ꯃꯐꯝ ꯐꯝꯕ ꯀꯥꯟꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯔꯦꯞꯇꯨ ꯁꯦꯟꯇꯔꯗ ꯊꯥꯔꯒ ꯁꯦꯟꯇꯔꯗ ꯊꯕꯛ ꯑꯣꯏꯅ ꯇꯛꯁꯟꯕꯗꯨꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯐꯝ ꯐꯝꯅꯅꯕ ꯍꯣꯠꯅꯍꯟꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯍꯥꯏꯕ ꯈꯣꯠꯄ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯉꯥꯏꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯊꯥ 9-10 ꯍꯧꯖꯤꯜꯂꯛꯑꯕꯅꯤꯅ ꯃꯔꯛꯇ ꯃꯤꯐꯝ ꯈꯟꯅꯕꯗꯨꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ 13 ꯈꯟꯅꯒ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯈꯟꯅꯕ ꯆꯠꯄꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯟꯅꯅꯕ ꯃꯤꯌꯥꯝꯁꯤꯡꯗ ꯈꯟꯅꯕ ꯑꯃ ꯆꯠꯅꯩꯅ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯇꯣꯞꯄ ꯆꯨꯝꯃꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯉꯁꯤꯒꯤ ꯄꯥꯎꯗꯁꯨ ꯌꯥꯎꯕꯤꯈꯤꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯎꯆꯦꯛ ꯁ꯭ꯇꯦꯠ ꯕꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯡꯏꯟ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯁꯉꯥꯏꯁꯤ ꯖꯨ ꯏꯟꯗꯦꯟꯖꯔ ꯂꯤꯁꯇ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯊꯦꯡꯅꯖꯩ ꯂꯣꯏꯅꯅ ꯃꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯇꯥꯡꯂꯕ ꯁꯉꯥꯏꯁꯤ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯆꯥ ꯌꯥꯎꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯆꯥꯗꯨꯅ ꯆꯥꯕ ꯌꯥꯗꯕꯅꯤ나 ꯏꯁꯤꯡꯗ ꯂꯪꯊꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯨꯅ ꯃꯈꯣꯏꯅ ꯆꯥꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯑꯁꯤꯕ ꯃꯆꯥ ꯐꯥꯎꯕ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯄꯦꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯅꯩ ꯑꯣꯖꯥ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛ ꯃꯅꯨꯡꯗ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯒ ꯂꯩꯔꯝꯕꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯣꯖꯥ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯕꯨ ꯃꯤꯡꯆꯠ ꯃꯁꯛ ꯇꯥꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯑꯇꯥꯡꯕ ꯁꯥꯟꯁꯤ ꯁꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤꯕꯨ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯇꯥꯖꯧꯒꯦ ꯑꯣꯖꯥ ꯃꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯁꯦꯝ ꯑꯩ ꯋꯥꯏꯜ ꯂꯥꯏꯐ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯏꯜ ꯂꯥꯏꯐꯀꯨꯝꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯂꯩꯁꯨ ꯂꯩꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯑꯃ ꯃꯥꯌꯣꯛꯅ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯐꯠꯇꯕ ꯈꯔꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯏꯟꯇꯦꯟꯖꯔ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯁꯉꯥꯏ ꯈꯛꯇ ꯅꯠꯇꯦ ꯈꯔꯁꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯨ ꯂꯝꯖꯥꯎ ꯃꯅꯨꯡꯗ ꯆꯪꯕ ꯀꯥꯟꯗ ꯂꯥꯡ ꯊꯥꯔꯒ ꯌꯥꯝꯅ ꯐꯔꯝꯕ ꯂꯥꯡ ꯃꯌꯥꯝ ꯂꯩꯔꯝꯕ ꯇꯧꯕꯁꯤ ꯌꯥꯝ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯗꯕ ꯊꯕꯛꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯀꯪꯒꯜꯒꯤ ꯌꯨꯅꯤꯠ ꯑꯃꯅꯤꯅ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯂꯥꯡ ꯃꯌꯥꯝ ꯐꯒꯠꯄ ꯑꯗꯒꯤ ꯈꯔꯁꯥ ꯃꯌꯥꯝ ꯊꯝꯕ ꯉꯝꯈꯤꯕ ꯇꯧꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯑꯣꯏ ꯑꯗꯨꯒ ꯅꯠꯇꯅ ꯁꯉꯥꯏ ꯐꯥꯎꯕ ꯍꯦꯛꯇ ꯍꯥꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯝꯕ ꯈꯣꯠꯂꯝꯕ ꯃꯣꯏꯒꯤ ꯃꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯁꯤ ꯇꯧꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯟꯅ ꯂꯥꯎꯅ ꯏꯐꯠꯇꯒꯤ ꯊꯕꯛ ꯍꯩꯕꯇꯕꯨ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯥꯡ ꯊꯥꯔꯒ ꯆꯪꯁꯤꯟꯕꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯅꯤꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯆꯪꯕ ꯑꯗꯨꯝ ꯂꯣꯛꯇꯥꯛ ꯃꯅꯨꯡꯒꯤ ꯂꯝꯖꯥꯎꯁꯤꯗ ꯑꯗꯨꯝ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯁꯥ ꯉꯥ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯊꯔꯒ ꯑꯗꯨꯝ ꯂꯥꯛꯏ
masih tinggal mana kita kena bawa misalnya itu yang je bhat kami ni tanah lari kamu sahal kamu je bhat tanah Noi kudung cara saya anda berbuat sesuatu yang tidak kalbu. Aduna hari itu hana bhat hana bukan bersuku untuk bawa ni ya saya bersuku. Kadi hana kena cara kita nak promosi sesuatu mana kalbu. Nama dah jingau kulai pada mana kerja kita tahu apa nama ini ada housing macam ni ada tahu untuk urus betul. Tapi juga mengi orang macam itu. Semua juga. Sebelum jauh lagi lagi sangai bunga semua dah sebelum jauh lagi ada pasal sambil sangai sambil lagi sangat ayam. Dimana nature ini semua orang juga. Sebelum jauh start macam pasal ada juga. Itu pasal ada lagi sebelum saya orang sambil amat ada macam sangat. Sebelum sangai hatta ada terasa hatta sebelum Cina maya masih tu, kami tanah Cina orang orang ni, jangan dia macam itu, orang tanah tahu, itu ni orang ni dia tahu, orang bu, ayah, orang dah mikir tu, semua tahu kita, macam orang ni yang mungkin orang ni, itu ni cerita kita tu, orang tanah pi, orang kita, tahu dia ada, mana dia tahu, tanah semua buat lagi. Em nói rồi rằng, hello. Hello. Hello, good morning. Taram nok cheri takpyo. Hey, Kuzman dagi Bajamoni men. Kuzman dagi Bajamoni takpyo. Yes, tadi. Line se so kitang clear oi bawa leko. Amuk tang kan hai biu. Ai pagi. Isagi ming leifam di tajare aduga akoi ki thambiningi ba wafam do kitang line se clear oi bawa le aduna amutang ga han hai bi waro biroi India go mena hoi cookie hai bi kai mawakal leibage hai bi ko gs tagi waro biroi thambiri ba wafam do sentence to mapung pha da bana mar mar ga khoi loksan jabada kidang wana thokjare aduna amutang ga na hai bi line se inak ta su radio receiver gumba leibi ba mali madu hanam tang muthat piraga di am noi jaga da bani hai bi ta ba ngam dram tang ing jage hello Hello, Tazari takpyo. Hello, Tazari takpyo habyo. India go mena cookie kinsa pani anjit phone bani hai bi kita. Hoi kedang line su tanadre waro bi ba de oja thambe bo afam se cookie singna irang se thogan ba male haibagi mong so male khoi gi chapchan su ta ba phangjo dre mathangi telephone hoina lokhacharage hello Good morning. Good morning taram nok chore I Bisempur itu sebenarnya Bisempur dagi basanta takpyo han model yang beri bagi sebenarnya tamu ikut ngomong masih kau dalam sistem kalau belum panggil dah yuk mau terjun ai sada lagi saja ni nak tahu takpyo kau kau dalam itu tanggur saja dari bah nombor ni kau ni kuding masih loina dari adu mamang tu memang nanti lagi deh ayah yang beri segi terjun lagi mau loina ai tanggapan yang bahaya tare kau je भारत के मनुंगा अखोई दिलुबदा अखोई ग्रामगा सुबा दिवस पालन तौदना अखोई इंडिया की अहानब फ्लेक्सी अखोई हुजु लेरिबा मोरांगे आयन द लेरिबसी असी इंडिया की अहानब फ्लेक नि थाइना असी नसिमा अखोई या लोइना इकाई खुनबा फ्लेक्सी मखादा अखोई कॉन्स्टिट्यूशन सेंदना अखोई हुजु इनरी अदु अपुनबा मोना मसलेजा हुजु चंगसु लेइबा अखोई जे
ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯕ ꯑꯃꯔꯣꯝꯗꯒꯤ ꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯃꯉꯥꯟ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯈꯟꯈꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯨꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯍꯤꯡꯉꯤꯕꯁꯤꯗ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠꯁꯦ ꯏꯂꯦꯛꯇ꯭ꯔꯣꯟ ꯁꯤꯁꯇꯦꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯅꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯌꯥꯅꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏꯕꯁꯤꯗꯩꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯛꯏꯕ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯈꯟꯗꯣꯛꯀꯗꯣꯏꯅꯣ ꯇꯣꯉꯥꯟ ꯑꯁꯥꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯁꯤꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯒ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯑꯁꯥꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯖꯤꯅꯁ ꯑꯁꯦꯡꯕꯅꯤ ꯀꯥꯟꯅ ꯂꯥꯎꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯁꯤꯗ ꯑꯀꯟꯕ ꯌꯦꯡꯕꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯃꯁꯤ ꯋꯥꯍꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯒꯦꯁꯅ ꯈꯖꯤꯛꯇꯪ ꯃꯁꯤꯗꯩꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯀꯣꯟꯁꯤꯜꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯃꯌꯥꯝꯁꯤꯃ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯍꯥꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯩ ꯃꯐꯝꯗꯨꯗ ꯑꯩꯍꯥꯛꯅ ꯀꯩꯅꯣꯁꯤ ꯄꯨꯈꯠꯆꯔꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯒꯦꯁ ꯑꯃꯨꯛ ꯍꯟꯅ ꯏꯐꯣꯡꯅ ꯈꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯤꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯗꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯙꯥꯔ ꯑꯗꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯀꯤ ꯄꯟꯆꯥꯌꯠ ꯍꯥꯏꯕ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯑꯃ ꯐꯪꯒꯦ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯊꯛꯇ ꯃꯌꯥꯝ ꯑꯃ ꯏꯂꯤꯒꯦꯜ ꯀꯌꯥ ꯑꯃ ꯆꯠꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯩꯁꯨꯗ ꯄꯤꯔ ꯐꯅ ꯀꯟꯅ ꯌꯦꯠꯂꯒ ꯀꯩꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯕ ꯃꯤ ꯃꯅꯨꯡꯁꯤꯗ ꯑꯃ ꯂꯩꯔꯤꯁꯦ ꯀꯤꯂꯣꯃꯤꯇꯔ 398 ꯁꯥꯡꯕ ꯑꯩꯈꯣꯏꯁꯤꯗ ꯐꯖꯅ ꯊꯥꯕꯤꯔꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯃ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯑꯁꯦ ꯈꯟꯗꯣꯛꯄꯁꯦ ꯀꯔꯤ ꯇꯧꯔꯒ ꯈꯟꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯕꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯁꯤꯁꯇꯦꯝꯁꯦ ꯃꯥꯒꯤ ꯄꯤꯔꯁꯤ 1951 ꯑꯣꯏꯍꯟꯕꯅꯤ ꯈꯪꯗꯦ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯈꯪꯗꯦ 1951 ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯂꯩ ꯑꯗꯨꯅ 51ꯁꯤꯗꯒꯤ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯂꯦꯞꯄ ꯃꯌꯥꯝ ꯇꯥꯟꯅꯔ ꯂꯦꯞꯄꯗ ꯁꯤ ꯇꯧꯔꯀꯥꯟꯁꯤꯗ ꯀꯔꯝꯕ ꯆꯍꯤꯗ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯑꯅꯤ ꯑꯗꯨ ꯈꯪꯗꯣꯛꯑꯀꯥꯟꯗ ꯀꯔꯝꯕ ꯍꯜꯍꯟꯕꯤꯕ ꯅꯠꯇ꯭ꯔꯒ ꯍꯜꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯝ ꯅꯠꯇꯦ ꯍꯥꯏꯕꯗ ꯇꯣꯉꯥꯟꯅ ꯂꯩꯍꯟꯕꯗ ꯀꯩꯗꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯈꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ NRC ꯑꯃ ꯇꯧꯕ NRC ꯁꯔꯀꯥꯔ ꯃꯅꯤꯄꯨꯔꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ NRC ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯁꯥꯕꯜ ꯈꯥꯕꯗ ꯌꯥꯅꯤꯡꯗꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯥꯏ ꯔꯥꯁꯨ ꯌꯥꯏ ꯃꯩꯇꯩꯁꯨ ꯌꯥꯏ ꯂꯣꯏꯅ ꯌꯥꯕꯅꯤ ꯑꯗꯨꯅ NRC ꯇꯧꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯤꯡꯒꯅꯤꯅ ꯈꯜꯂꯤ ꯑꯁꯥꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯝ ꯄꯤꯗ ꯕꯦꯔꯤꯌꯥ ꯑꯣꯏꯔꯒ NRC ꯇꯧꯔꯒꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯈꯟꯗꯣꯛꯄ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ NRCꯁꯦ ꯂꯣꯏꯅ ꯆꯠꯅꯔꯕ ꯀꯥꯟꯗ NRC ꯇꯧꯔꯀꯥꯟꯁꯤꯗ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯈꯟꯗꯣꯛꯄ ꯉꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯏꯁꯤꯗꯤ ꯑꯗꯨꯝ 1950-60ꯒꯤ ꯋꯥ ꯅꯠꯇ꯭ꯔꯒ 1890 ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ NRCꯒꯤ ꯕꯦꯔꯤꯌꯥꯁꯦ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯌꯥꯒꯗꯕ ꯑꯣꯏꯔꯣ ꯃꯑꯣꯡ ꯑꯃꯗ ꯇꯥꯟꯅꯔꯀꯥꯟꯗ ꯂꯦꯞꯄ ꯀꯥꯟꯗ ꯕꯦꯔꯤꯌꯥ ꯑꯃ ꯂꯦꯞꯄ ꯀꯥꯟꯗ NRC ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅꯤ
ꯑꯉꯥꯡꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯊꯥꯡꯗ ꯂꯣꯏꯅꯃꯛ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗ ꯏꯃ꯭ꯌꯨꯟ ꯍꯣꯝꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯈꯔ ꯇꯥꯒꯗꯤ ꯑꯟꯇꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯕ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯄꯦꯟꯁꯤꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤ ꯇꯧꯔꯀꯥꯟꯗ ꯃꯤꯇꯣꯞ ꯃꯌꯥꯝꯁꯦ ꯈꯪꯗꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯎꯄꯥꯏ ꯑꯣꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯑꯣꯖꯥ ꯑꯔꯣꯏꯕ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Good morning, madam. ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ I know you Makale Kade Sapibum Sanimida. ꯇꯥꯛꯄꯤꯌꯨ Nation will get somebody with Madame Mohammed Kai Kumnuri. I Tamdi Wapamzi, Kugi Ima Kaiten Amadi, Maira Paibi Kayana. Kuki Emile Taragi, Matata. Makoi action low Hibasi, a queen outletana, Kuki assembly the Tomzenba. The Mercedes are going up Pamidi. Kuki Emile Taradi, Makoi Jinjan Manan, Punjile. Koi American Mitegi MLA, Vitai Kaki, MLA Kuntatariti, we Punjan Bangam de Rameda. And of Ima Ibian Amadi, a Koi, again, the imagine a central conjunction, Yam Sumba Kontani. I wrote Manipur kind and Nava, and the Laroka, Siliba, Kuki MLA Tarazing a Sibuga, we Manipur, Jimmy Saramadi, we assembly speaker and a Sibuk, actually, with the Base. Must Yam Nakoi like Bakti Habitare. Manipur kind of Siliba Emile Tarazi can collect Tamisica in Mangino. Tamapan Sula Pauta Moi Tarazi, and I see something lepi. Koi Manipur Tokaiba, Koi and Sakara Muyiton and Lejagi Hybridali, Masida Masida, Makoi Tarazi, Nasibo Shell Log Driver. Akoina Makoina, Kayamakoi, cannot punctually, Koila Lobo Moye, cannot the Mizo Proof Kayamda, Moi, Koila Loop, Moi, cannot away punctually later. Masida Manbusakan and Sibok in the government and the Manbusakan and Sibokda, Mihan Puna Talaba Manipusida and Sibokda, Labor Sakar, Amadi Central Government and Sibok, shall look the Base. Masipaza Miamji, a way Mitei proof by Dare. Mitei proofs you would crow, I beg you walk alone to Labra. As a quick Ramatamsi and Sibok, the sometime report, a way Rajinity Uiba, a way walk alone to Topolete. Koi misam parza akoi kungang kanoda akoi kungangda loya lojing ra da ngai bi akoi Manipur Sakar in the government tawdaban koi misam na ngak leeba adu Sakar amagi lebe yim bathok ta de adu ngamoi do di pham ta do pi oba akoi praja na koi khona jage basa adu ngasi bogda ngasai action log da ba adugi Manipur da phami ba phamnai ba sing da jo makoi tara se da action log da ba je kana gi pokta andi kanan inchal laga ada haji na koi khoramaga koi Kong Pai Pibam to Topiro Basa. The Masidam Makoi Canada Tinerga, Canada, Koi Praza, Singina, Koi Laibam, Manipur, Koi Miti, Prupsingina, Masina Kadra, and the Sarkan and Akadra, Masila Hobase. Masi Tenganabagi, Wakalon Zisa, Koi Prazana, Ugadra, another Sarkan, Ugadra, I be Wakalon, Katan, Koi, Tentan Tamino Singesa. Yam Noise, Torum Saria Birapa, Ozagi Wakalon Tentan Tambioza. Koi Chumne, Emily Taradi, Tokana Dagani, has another warrior at the Bavi, at the Tawakala and PPT, Pilot Vanilla. They see the two hours and the way after you. We are too home, and the one on my then the whole family, maybe learn I go and we are going to be when we action look at the Yadra, when a hydro was he can see. You nearly belly about the bra, I was the Maya, that's another over the gate, maybe up there, I will delay my arms. Tomorrow, sending the kind of or the president, wait. So, where I used to spend time in the town here, making food there. Maybe Emily Tarasi, Emily Tarasi, at the biggest people that may say,
ꯑꯩꯈꯣꯏꯒꯤ ꯈꯟꯅꯕꯗꯤ ꯐꯖꯅ ꯏꯟꯗꯤꯌꯥ ꯂꯩꯇꯅꯕꯒꯤ ꯃꯗꯨ ꯇꯥꯛꯁꯤꯟꯕ ꯕꯣꯟ ꯇꯥꯛꯁꯤꯟꯕ ꯑꯃ ꯇꯧꯕ ꯏꯁꯤꯡꯗ ꯐꯠꯇꯕ ꯊꯥꯗꯣꯛꯄ ꯈꯣꯠꯄ ꯂꯦꯞꯇꯅꯗꯤ ꯇꯧꯅꯔꯤꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗ꯭ꯔꯥ ꯒꯃꯦꯟꯅ ꯉꯥꯛꯆꯕ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯒꯃꯦꯟ ꯉꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨ ꯒꯃꯦꯟꯅ ꯉꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯃ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯝꯕꯤꯌꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯍꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯕꯤꯔꯣ ꯒꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯀꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ ꯏꯐꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯍꯨꯝꯐꯨꯁꯤ ꯃꯅꯨꯡꯗ MLA 10 ꯑꯃꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟꯁꯤ ꯄꯥꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯂꯩꯖꯔꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯉꯤ ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯂꯤꯛ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯄꯥꯏꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯥꯛꯄꯤꯈꯤꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯔꯤꯕ ꯑꯃꯕꯨ ꯍꯥꯏꯕꯤꯔꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯗꯕꯅꯤ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯅꯈꯣꯏꯒ ꯄꯨꯟꯕ ꯉꯝꯃꯔꯣꯏ ꯅꯈꯣꯏꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯈꯨꯖꯣꯛ ꯈꯔ ꯈꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯤꯇꯩꯗꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤꯗꯤ ꯑꯣꯜ ꯋꯥꯔꯜꯗꯀꯤ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯍꯦꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯈꯔꯁꯤꯒ ꯑꯇꯣꯞꯄꯗ ꯂꯥꯟꯖꯦꯟꯅꯈꯤꯕ ꯈꯔ ꯑꯃꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯃꯤ ꯂꯥꯈ 50-90 ꯐꯥꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯥꯏꯕꯤꯒ ꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯕꯤꯔꯒꯅꯨ ꯃꯈꯣꯏꯕꯨ ꯀꯧꯁꯤꯟꯕꯤꯔꯒ ꯊꯕꯛ ꯁꯨꯍꯟꯕ ꯉꯝꯂꯤꯕ꯭ꯔꯥ ꯉꯝꯗ꯭ꯔꯒꯅ ꯃꯈꯣꯏꯕꯨ ꯀꯤꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯁꯔꯀꯥꯔ ꯑꯃ ꯐꯣꯝ ꯇꯧꯅ ꯂꯥꯏꯔꯤꯕꯁꯤꯗ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯇꯣꯂꯣꯝꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯒꯤ ꯈꯣꯝꯒꯠꯂꯒ ꯃꯈꯣꯏ ꯇꯣꯂꯣꯝꯅ ꯄꯤꯕ ꯃꯈꯣꯏ ꯆꯥꯅ ꯊꯛꯅ ꯑꯩꯈꯣꯏꯅ ꯍꯨꯟꯕ ꯃꯁꯤ ꯑꯩꯈꯣꯏ ꯄꯦꯟꯖꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯀꯧꯈꯠꯄꯤꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯐꯝꯃꯒ ꯑꯝꯇꯪ ꯀꯧꯈꯠꯄꯤꯔꯒ ꯃꯈꯣꯏꯕꯨ ꯀꯩꯅꯣꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯑꯉꯝꯕ ꯁꯛꯇꯤꯗ ꯃꯈꯣꯏꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃꯗ ꯇꯧꯕꯤꯔꯒ ꯃꯈꯣꯏ ꯗꯟꯗꯤ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯑꯃ ꯍꯥꯏꯖꯔꯤꯃꯦ ꯃꯥꯅꯤ ꯃꯔꯨꯞꯅꯁꯨ ꯍꯥꯏꯕꯤꯔꯤ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅꯃꯛ ꯄꯥꯝꯅꯕ ꯋꯥꯐꯝ ꯑꯣꯏꯅ ꯇꯧꯏꯀꯣ ꯉꯁꯥꯏ ꯈꯟꯅꯖꯈꯤꯕꯗꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯁꯤ ꯗꯟꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯃꯛ ꯍꯥꯏꯔꯒꯁꯨ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯃꯔꯨꯞꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯃꯈꯣꯏꯁꯤ ꯑꯗꯨꯃꯛ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯔꯨꯞ ꯑꯃꯨꯛꯀ ꯊꯥꯒꯠꯆꯔꯤ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯊ꯭ꯂꯦꯠ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯈꯔ ꯑꯇꯣꯞꯄꯗ ꯑꯦꯊ꯭ꯂꯦꯠ ꯇꯧꯕ ꯍꯦꯛ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯐꯝ ꯊꯥꯗꯣꯛꯄ MLAꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯖꯒꯦ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯩꯗꯧ ꯂꯩꯕꯤꯔꯤꯕꯅꯣ ꯃꯍꯥꯛꯁꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯌꯥꯎꯗꯕ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯀꯃꯤꯠꯃꯦꯟꯗꯨ ꯃꯁꯥꯅ ꯉꯥꯛꯆꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯥꯈꯤꯕꯅꯤ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥ ꯑꯃ ꯇꯥꯈꯤꯕꯅꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯐꯝ ꯊꯥꯗꯣꯛꯄ MLA ꯑꯣꯏꯖꯒꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯒꯦ ꯍꯥꯏꯈꯤꯕꯗꯣ ꯀꯩꯗꯧꯗꯨꯅ ꯂꯩꯕꯤꯔꯤꯕꯅꯣ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯄꯤꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯂꯥꯕ ꯈꯨꯗꯝꯅꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ZEO ꯀꯌꯥ ꯑꯃ ꯑꯗꯩ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯑꯩ ꯃꯥꯕꯨ ꯇꯔꯃꯤꯅꯦꯠ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯈꯤꯕꯁꯦ ꯃꯁꯤꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯩꯒꯤꯗꯃꯛꯇꯗ ꯑꯁꯤꯒꯨꯝꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯑꯃ ꯍꯦꯛꯇ ꯉꯥꯡꯊꯣꯛꯈꯤꯕ ꯑꯁꯤꯒꯨꯝꯕꯁꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯕ MLAꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡꯅꯁꯨ ꯍꯦꯛ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯗ ꯃꯁꯤ ꯑꯩ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯁꯦ ꯁꯤꯝꯇꯪꯗꯤ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕꯁꯤꯇꯒ ꯄ꯭ꯔꯖꯥ ꯑꯃ ꯑꯝꯇꯒ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯌꯦꯡꯗꯅ ꯅꯤꯉꯛꯄ ꯋꯥꯍꯩ ꯈꯔ ꯍꯦꯛꯇꯃꯛ ꯍꯥꯏꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯈꯣꯏꯗ ꯊꯥꯖꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯌꯥꯝꯗ ꯂꯩꯔꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯗꯣꯏꯅꯤ ꯍꯔꯥꯎꯅꯗꯣꯏꯅꯤ ꯊꯥꯒꯠꯅꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯏꯈꯤꯕꯅ ꯑꯃ ꯇꯧꯔꯛꯄꯅ ꯑꯃ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯦꯟꯅ ꯄꯦꯟꯗꯕ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯟꯕꯗꯨ ꯃꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯗꯗꯤ ꯃꯁꯤꯒꯨꯝꯕ ꯏꯁꯥꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈꯤꯕ ꯃꯌꯥꯝꯗ ꯋꯥꯁꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯕ ꯋꯥꯍꯩꯁꯤꯡ ꯈꯛꯇꯃꯛ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ
ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯁꯥꯅ ꯇꯧꯒꯦꯅ ꯈꯟꯕ ꯑꯗꯩ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈꯤꯕ ꯊꯕꯛꯁꯤꯡꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯉꯝꯃꯣꯏꯗꯕ ꯋꯥꯗ ꯑꯩꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯒ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯃꯔꯨꯞꯅ ꯊꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯖꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯂꯥꯏꯟꯁꯦ ꯈꯤꯇꯪ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯋꯥꯠꯂꯦ ꯑꯃꯨꯛꯇꯪ ꯉꯟꯅ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯒꯣꯕꯤꯟ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯗꯣꯏꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯏ ꯄꯥꯎ ꯂꯩꯅꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯄꯥꯎ ꯇꯥꯖꯍꯧꯗꯦ ꯏꯁꯩ ꯈꯟꯕꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯕꯩ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯇꯥꯕꯤꯔꯒ ꯊꯧꯔꯝꯁꯤ ꯌꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯊꯧꯔꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯂꯣꯏꯅꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯊꯧꯔꯝ ꯇꯥꯕꯤꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ